ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯏꯆꯟ ꯊꯣꯏꯕꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯃꯤꯑꯣꯏ ꯈꯔ ꯑꯃꯅꯗꯤ ꯚꯨꯠ ꯂꯩꯇꯦ, ꯇꯝꯅꯕ ꯂꯩꯇꯦ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯗ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥ ꯏꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯗ꯭ꯔꯤ ꯐꯥꯎꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ꯫ ꯑꯁꯨꯝꯅ ꯃꯇꯝꯗ ꯑꯩꯒꯤ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯂꯕ ꯃꯇꯨꯡ 11-12ꯀꯤꯗꯃꯛꯇ TGꯗ ꯑꯦꯗꯃꯤꯁꯟ ꯐꯪꯈꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯍꯣꯁꯇꯦꯜꯗ ꯂꯩꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯕꯕꯥ, ꯀ꯭ꯂꯥꯁ 11ꯗꯤ ꯃꯅꯥꯛ ꯑꯁꯥꯏꯗ ꯚꯔꯥ ꯑꯃ ꯊꯤꯔꯒ ꯂꯩꯔꯒꯦ꯫ ꯀꯣꯟꯅ 12 ꯀꯥꯔꯛꯄꯗ ꯑꯣꯏꯅ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯀꯟꯅ ꯍꯣꯠꯅꯔꯒꯦ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯉꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯌꯥꯕꯤꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯒꯤꯗꯃꯛꯇ ꯁꯤꯟꯕꯤꯗꯨꯅ ꯚꯔꯥ ꯃꯐꯝ ꯑꯃ ꯊꯤꯕꯤꯔꯝꯃꯤ꯫ ꯁꯦꯛꯁꯟ ꯍꯧꯔꯝꯗꯥꯏꯗꯁꯨ ꯑꯩꯁꯨ ꯚꯔꯥ ꯑꯗꯨꯗ ꯂꯩꯕ ꯂꯥꯛꯈꯤ꯫ ꯖꯒꯥꯗꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯏꯁꯥꯗ ꯀꯤꯕ ꯑꯃ ꯄꯣꯛꯏ꯫ ꯃꯅꯨꯡꯗꯁꯨ ꯃꯤꯒ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏꯗꯕ ꯃꯥꯜꯂꯝꯃꯤ꯫ ꯕꯕꯥꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥ, ꯃꯐꯝꯁꯤꯕꯨ ꯃꯤꯕꯨ ꯀꯌా ꯂꯩꯕꯖꯥꯠꯅꯣ? ꯏꯆꯤꯛ ꯆꯤꯛꯄꯗꯧꯅ ꯇꯧꯏ꯫ ꯃꯤ ꯌꯥꯝꯅ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯗꯤ ꯂꯩꯕ ꯉꯝꯃꯣꯏ, ꯀꯤꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ, ꯏꯕꯦꯝꯃ, ꯃꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯗ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯈꯤꯕꯒꯤ ꯃꯄꯥꯟꯗ ꯊꯨꯡꯅꯔꯛꯇꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯈꯪꯒꯗꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯌꯥꯝ ꯂꯩꯇꯦ ꯍꯥꯏꯕꯁꯤ꯫ ꯐꯔꯦꯁꯦ, ꯃꯅꯨꯡꯗ ꯆꯪꯉꯁꯤ꯫ ꯃꯇꯝ ꯈꯔ ꯌꯦꯡꯉꯨ, ꯃꯗꯨꯗ ꯍꯩꯅꯗ꯭ꯔꯒꯅ ꯏꯄꯥ ꯍꯦꯛꯇ ꯀꯧꯔꯨ꯫ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯏꯄꯥꯅ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯕꯕꯥꯅ ꯑꯩꯕꯨ ꯀꯥꯗꯨꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯒ ꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯩꯁꯨ ꯏꯇꯣꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯈꯤ꯫ ꯄꯨꯛꯅꯤꯡꯁꯨ ꯈꯔ ꯅꯨꯡꯁꯤꯔꯛꯈꯤ꯫ ꯉꯁꯤꯗꯒꯤ ꯏꯃꯥꯅ ꯊꯣꯡꯕ ꯆꯥꯛꯇꯨ ꯆꯥꯕ ꯐꯪꯉꯔꯣꯏꯀꯣ ꯈꯟꯕꯗ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯀꯥ ꯈꯔꯗ ꯃꯤ ꯂꯥꯛꯄ ꯂꯥꯡꯕ ꯃꯈꯣꯟ ꯈꯔ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯣ, ꯃꯤꯗꯤ ꯈꯔ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤ ꯃꯐꯝꯁꯤ꯫ ꯕꯕꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯂꯤ꯫ ꯍꯧꯖꯤꯛꯇ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯟꯅꯔꯛꯂꯦ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯨ ꯀꯥ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗꯦ꯫ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯃꯐꯝ ꯆꯥꯅ ꯁꯤꯟꯗꯣꯛꯇꯨꯅ ꯉꯟꯇꯥꯅ ꯆꯥꯛ ꯊꯣꯡꯒꯠꯇꯨꯅ ꯆꯥꯔꯒ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯀꯣꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯃꯤꯠ 4-5ꯅꯤꯃꯨꯛ ꯂꯩꯔꯕ ꯇꯨꯡꯗ ꯚꯔꯥ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯆꯦ ꯈꯔꯒꯁꯨ ꯈꯪꯅꯕ ꯍꯧꯔꯝꯃꯤ꯫ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯑꯃꯁꯨ ꯚꯔꯥ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯁꯨ ꯄꯨꯂꯞ ꯈꯪꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯖꯒꯥ ꯑꯗꯨꯗ ꯂꯩꯕꯗꯨ ꯏꯁꯥꯗ ꯀꯔꯤꯁꯨ ꯈꯟꯗꯕ ꯍꯧꯔꯛꯈꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯤꯆꯦꯁꯤꯡ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯃꯤꯟꯅꯔꯒꯁꯨ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯂꯩꯕ ꯏꯃꯨꯡ ꯑꯗꯨꯒꯁꯨ ꯃꯈꯣꯏꯗ ꯆꯥꯛ ꯊꯥꯡꯉꯒ ꯑꯩꯈꯣꯏꯁꯤ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯗꯨꯅ ꯆꯥꯛ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩ ꯀꯀꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯊꯣꯏꯕꯤ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯀꯨꯏꯗ꯭ꯔꯤ, ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯍꯤ 2ꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯦ꯫ ꯌꯦꯡꯉꯨ, ꯅꯪ ꯀꯤꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯚꯔꯥꯁꯤꯒꯤ ꯀꯌꯥꯛ ꯊꯥꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯥꯟꯅꯔꯤꯁꯤ ꯃꯁꯤꯗ ꯃꯔꯛꯇ ꯅꯨꯄꯥ ꯑꯃ ꯋꯥꯁꯨ ꯂꯥꯡꯁꯨ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯐꯤꯖꯥꯎ ꯑꯃ ꯏꯜꯂꯒ ꯃꯃꯤ ꯁꯥꯃꯤ ꯃꯊꯛꯇ ꯍꯦꯛꯇ ꯀꯥꯈꯠꯈꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯅꯪ ꯃꯗꯨ ꯁꯣꯏꯗꯅ ꯊꯦꯡꯅꯖꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯒ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯐꯥꯒꯤꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯀꯀꯥ, ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯊꯦꯡꯅꯔꯒꯗꯤ ꯑꯩꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯀꯔꯤꯅꯣ ꯈꯔ ꯃꯉꯣꯟꯗ ꯁꯤꯡꯀꯠꯍꯟꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯅꯣꯛꯑꯒ ꯐꯥꯒꯤ ꯑꯣꯏ ꯈꯨꯝꯃꯤ꯫ ꯀꯀꯥꯒꯤ ꯅꯨꯄꯤ ꯏꯟꯗꯣꯝꯆꯥ ꯑꯗꯨꯅꯁꯨ ꯀꯀꯥꯗ ꯃꯤꯠ ꯈꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯅꯣ ꯑꯉꯥꯡꯁꯤ ꯀꯤꯔꯅꯤ, ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯌꯥꯝꯅ ꯃꯥꯜꯂꯤ, ꯇꯣꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, ꯏꯟꯗꯣꯝꯆꯥ, ꯀꯀꯥꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤ, ꯑꯩꯁꯨ ꯈꯪꯉꯤꯗ, ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤ ꯚꯨꯠꯅꯣ, ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯈꯔ ꯀꯤꯒꯟꯗꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯖꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯛꯄ ꯊꯥ ꯑꯃꯃꯨꯛ ꯐꯥꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯍꯩꯅꯗꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯃꯔꯛꯇ ꯊꯦꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯒꯨꯝꯕ ꯑꯃꯗꯤ ꯚꯔꯥ ꯑꯗꯨꯗ ꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯅꯈꯤꯕ ꯃꯇꯝ, ꯏꯆꯤꯛ ꯆꯤꯛꯄ ꯃꯇꯝꯒꯨꯝꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜꯒꯨꯝꯕ ꯑꯃꯗꯤ ꯚꯔꯥꯒꯤ ꯁ꯭ꯇꯦꯌꯔ ꯀꯥꯐꯝ ꯑꯗꯣꯝꯗꯒꯤ ꯃꯤ ꯑꯃ ꯁꯨꯝ ꯀꯥꯈꯠ ꯀꯨꯝꯗ ꯁꯥꯟꯅꯕꯒꯤ ꯃꯈꯣꯟꯒꯨꯝꯕ ꯈꯔ ꯑꯩꯅ ꯇꯥꯔꯛꯈꯤ꯫
ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯌꯥ ꯀꯤꯒꯟꯗꯕ ꯃꯤꯑꯣꯏꯕꯅ ꯄꯨꯝꯅꯃꯛꯇꯨ ꯀꯌꯥ ꯍꯦꯟꯅ ꯈꯟꯖꯜꯂꯝꯗꯦ꯫ ꯚꯔꯥ ꯃꯄꯨ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯁ꯭ꯇꯤꯌꯔꯁꯤꯗ ꯍꯦꯛꯇ ꯀꯥꯗꯨꯅ ꯁꯥꯟꯅꯩ꯫ ꯃꯗꯨꯅ ꯑꯩꯁꯨ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯟꯗ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯈꯔꯁꯨ ꯚꯔꯥ ꯑꯗꯨꯗ ꯂꯩꯔꯔꯣꯏ, ꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯗꯅ ꯆꯠꯅꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯩꯕ ꯀꯀꯥ ꯏꯟꯗꯣꯝꯆꯥ ꯍꯣꯏꯁꯨ ꯃꯈꯣꯏꯁꯨ ꯆꯠꯂꯅꯤ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯇꯣꯛꯑꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯋꯥꯈꯟꯗ ꯀꯌꯥ ꯍꯦꯟꯅ ꯈꯟꯖꯜꯂꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯒꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯇꯣꯔꯤꯕꯅꯣ, ꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯍꯪꯉꯨꯕꯗ ꯃꯈꯣꯏꯗꯤ ꯆꯠꯂꯅꯤ, ꯖꯒꯥꯁꯤ ꯂꯩꯕꯗ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯌꯥꯎꯔꯦ, ꯃꯗꯨꯅꯅꯤ ꯅꯪꯁꯨ ꯄꯨꯂꯞ ꯆꯠꯈ꯭ꯔꯁꯤ, ꯑꯩꯈꯣꯏꯅ ꯅꯧꯅ ꯂꯩꯔꯨꯒꯗꯕ ꯚꯔꯥ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯇꯜꯂꯤ, ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯊꯈꯤꯒꯦ, ꯃꯇꯝ ꯈꯔꯒꯤ ꯋꯥꯅꯤ, ꯑꯩꯁꯨ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ ꯃꯈꯥ ꯂꯩꯊꯔꯨꯈꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯀꯥꯒ ꯏꯟꯗꯣꯝꯆꯥꯒꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗꯦ꯫ ꯀꯣꯟꯅ ꯃꯈꯣꯏꯅ ꯆꯠꯂꯝꯗꯥꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯟꯗꯣꯝꯆꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯊꯣꯏꯕꯤ, ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯅꯨ, ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ, ꯑꯩꯈꯣꯏ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏꯁꯨ ꯆꯠꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯄꯪ ꯄꯪꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯚꯔꯥ ꯑꯗꯨꯗ ꯂꯩꯍꯧꯈꯤ꯫ ꯇꯧꯕꯇꯕꯨ ꯏꯆꯦ ꯑꯅꯤ ꯑꯃꯒ ꯑꯩꯒꯤ ꯔꯨꯝꯃꯦꯠ ꯑꯗꯨꯒꯗꯤ ꯚꯔꯥ ꯑꯗꯨꯗ ꯂꯩꯍꯧꯈꯤ꯫ ꯂꯩꯍꯧꯔꯤꯕ ꯏꯆꯦ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯈꯤ꯫ ꯑꯩꯒꯤ ꯔꯨꯝꯃꯦꯠ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯑꯗꯨꯝ ꯇꯣꯏꯅ ꯆꯠꯂꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯨꯝꯗ ꯀꯌꯥ ꯇꯣꯏꯅ ꯆꯠꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯏꯆꯦ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯒꯤ ꯔꯨꯝꯃꯦꯠ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯆꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯋꯥꯈꯟꯗꯁꯨ ꯃꯈꯣꯏꯁꯤ ꯂꯩꯃꯤꯟꯅꯕꯗ ꯈꯔ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯅꯣꯡꯗꯤ ꯇꯥꯗꯕꯤ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯃꯩ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯗꯤ ꯍꯥꯏꯗꯅ ꯆꯥꯛꯇꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯡꯉꯝꯃꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯃꯨꯛ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯐꯃꯨꯡꯗ ꯉꯟꯅ ꯆꯪꯉꯝꯃꯤ꯫ ꯅꯣꯡꯁꯨ ꯃꯪꯕꯒ ꯑꯩꯁꯨ ꯏꯁꯥꯗ ꯇꯞꯅ ꯇꯞꯅ ꯎꯏꯊꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯒꯤ ꯃꯩ ꯑꯗꯨ ꯃꯨꯠꯊꯠꯂꯝꯃꯒ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯉꯟꯅ ꯇꯨꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯛꯄꯅꯤ, ꯑꯩꯒꯤ ꯀꯥꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯏꯁꯥꯗ ꯁꯥꯅꯤꯜ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯒ ꯀꯥꯒꯤ ꯃꯩ ꯑꯗꯨ ꯊꯥꯜꯂꯨꯕ ꯃꯇꯝꯗ ꯑꯉꯛꯄꯅꯤ, ꯑꯩꯒꯤ ꯐꯃꯨꯡ ꯀꯥꯆꯤꯟꯗ ꯌꯦꯡꯕꯗ ꯀꯤꯔꯕ ꯐꯤꯚꯝ ꯁꯣꯛꯂꯕ ꯅꯨꯄꯥ ꯑꯃ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯔꯨꯕꯗ ꯏꯁꯥꯗ ꯀꯤꯃꯟꯈꯤꯗꯨꯅ ꯈꯣꯟꯖꯦꯜꯐꯥꯎ ꯊꯣꯛꯈꯤꯗꯦ꯫ ꯈꯨꯗꯛꯇꯨꯗ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯀꯣꯟꯅ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯉꯥꯜꯂꯒ ꯂꯩꯔꯝꯈꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯩꯁꯨ ꯏꯁꯥꯗ ꯇꯔꯪ ꯃꯥꯂꯪ ꯑꯃ ꯆꯠꯈꯤ꯫ ꯀꯥꯒꯤ ꯑꯀꯣꯏꯕꯗꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯜ ꯑꯗꯣꯝꯗ ꯍꯦꯛ ꯌꯦꯡꯉꯨꯕꯗ ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯠꯅꯈꯤꯕ ꯏꯆꯦ ꯑꯅꯤꯗꯨꯁꯨ ꯂꯥꯛꯈꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏ ꯎꯕꯗ ꯏꯁꯥꯗ ꯀꯤꯕ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯃꯈꯣꯏꯗ ꯋꯥꯐꯝ ꯑꯗꯨ ꯀꯣꯟꯅ ꯇꯞꯅ ꯇꯝꯃꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯔꯨꯝꯃꯦꯠ ꯑꯗꯨꯁꯨ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯑꯩꯁꯨ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯅꯇꯣꯝꯗ ꯂꯩꯍꯧꯕꯗꯨꯗ ꯅꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯎꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯗ ꯊꯦꯡꯅꯗ꯭ꯔꯤ ꯐꯥꯎ ꯋꯥꯐꯝ ꯑꯁꯤ ꯊꯥꯖꯔꯔꯣꯏ ꯈꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯋꯥꯈꯟꯗꯁꯨ ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯖꯒꯥ ꯑꯁꯤ ꯑꯊꯨꯕꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ, ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯈꯟꯅ ꯖꯒꯥ ꯑꯗꯨꯗ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯊꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯀꯥ ꯑꯗꯨꯗ ꯏꯇꯣꯝꯗ ꯂꯩꯔꯝꯗꯦ꯫ ꯑꯩꯒꯤ ꯔꯨꯝꯃꯦꯠ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯆꯦ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯁꯨ ꯚꯔꯥ ꯑꯗꯨꯗ ꯑꯀꯤꯕ ꯃꯈꯣꯟ ꯀꯌా ꯑꯃ ꯇꯥꯔꯛꯈꯤ꯫ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯃꯈꯥꯗ ꯃꯤ ꯑꯃꯅ ꯅꯥꯍꯦꯕ ꯃꯈꯣꯜ ꯑꯃꯗꯤ ꯃꯄꯥꯟꯗ ꯃꯤꯑꯣꯏ ꯑꯃꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯃꯈꯣꯟ, ꯀꯤꯔꯕ ꯃꯇꯧ ꯀꯌꯥꯁꯤ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯇꯥꯗꯅꯕ ꯍꯥꯏꯗꯅ ꯃꯣꯟ ꯃꯦꯟꯁꯤꯜꯂꯒ ꯑꯍꯤꯡꯗꯨꯃ ꯈꯥꯡꯉꯝꯃꯤ꯫ ꯚꯔꯥ ꯃꯄꯨꯗꯨꯗ ꯍꯥꯏꯔꯨꯕꯗꯁꯨ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ, ꯃꯤ ꯑꯇꯩꯗꯤ ꯅꯪꯅ ꯎꯔꯤꯕꯗꯨ ꯊꯦꯡꯅꯩ ꯍꯥꯏꯗꯦ, ꯅꯇꯣꯝꯗꯅꯤ ꯍꯥꯏꯗꯅ ꯁꯥꯎꯔꯒ ꯉꯥꯡꯉꯛꯈꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯐꯅ ꯃꯁꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ, ꯑꯩꯒꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯈꯟꯗꯨꯅ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯍꯧꯔꯝꯃꯤ꯫
ꯅꯣꯡꯃꯁꯨ ꯑꯩꯒꯤ ꯔꯨꯝꯃꯦꯠ ꯑꯗꯨꯒ ꯑꯩꯒ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯑꯋꯥꯠꯄ ꯈꯔ ꯁꯤꯡꯀꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯏꯕꯥꯅꯤ ꯆꯥꯛꯁꯨ ꯉꯟꯇꯥꯅ ꯆꯥꯊꯣꯛꯑꯝꯃꯤ꯫ ꯃꯩꯁꯨ ꯃꯨꯠꯈꯤꯕ ꯅꯨꯃꯤꯠ ꯇꯥꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯁꯤꯡꯀꯠꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯤꯆꯟ ꯔꯨꯝꯗ ꯑꯣꯏꯅ ꯀꯦꯟꯗꯜ ꯑꯃ ꯊꯥꯜꯂꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯁꯤꯡꯀꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯅꯝꯕꯅ ꯑꯩꯗꯤ ꯐꯃꯨꯡꯗ ꯂꯩꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯁꯥꯗ ꯀꯤꯕ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯈꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯇꯨꯝꯊꯈꯤ꯫ ꯑꯩꯁꯨ ꯑꯁꯣꯝꯗ ꯀꯦꯟꯗꯜ ꯑꯃꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯀꯟꯅ ꯁꯤꯡꯀꯠꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯊꯛ ꯍꯥꯏꯕꯗꯤ ꯁꯥꯠ ꯃꯊꯛꯇ ꯃꯤ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯁꯨ ꯑꯩꯒꯤ ꯐꯃꯨꯡ ꯕꯦꯠ ꯃꯄꯥꯗꯅꯤ꯫ ꯋꯥꯈꯟꯗꯁꯨ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯠꯇꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯐꯥꯎ ꯈꯜꯂꯝꯃꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯤꯗꯨꯅꯤ, ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯇꯧ ꯀꯌꯥꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯅ ꯀꯤꯒꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯒꯗꯤ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯜ ꯑꯗꯨ ꯁꯨꯝ ꯂꯦꯞꯇꯅ ꯑꯍꯤꯡ ꯑꯗꯨꯗ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯊꯛꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯥꯒꯤ ꯃꯄꯥꯟꯗ ꯁꯒꯣꯜꯅ ꯆꯦꯟꯕꯒꯤ ꯃꯈꯣꯟꯒꯨꯝꯕ ꯑꯃꯁꯨ ꯇꯥꯔꯛꯈꯤ꯫ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯄꯣꯞ ꯄꯣꯞ ꯌꯩꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯏꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯇꯥꯔꯛꯄꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯈꯣꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯀꯤꯆꯟ ꯂꯣꯝꯗꯒꯤ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤꯅꯤ ꯇꯧꯔꯤꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯏꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯑꯒ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯐꯃꯨꯡ ꯃꯄꯥꯗ ꯀꯔꯤꯅꯣꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯀꯞꯄꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯖꯔꯝꯃꯤ, ꯃꯃꯥꯡꯗ ꯑꯩꯅ ꯎꯈꯤꯕꯗꯨ ꯃꯥꯁꯨ ꯎꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯏꯆꯦ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯏꯕꯥꯅꯤ ꯀꯤꯆꯟ ꯂꯣꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯏꯆꯦ ꯑꯅꯤꯗꯨꯁꯨ ꯂꯥꯛꯈꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯒ ꯑꯩꯒꯁꯨ ꯀꯤꯕꯗꯒꯤ ꯐꯃꯨꯡꯗ ꯇꯨꯝꯃꯝꯗꯦ꯫ ꯀꯤꯆꯟꯗ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯃ ꯊꯥꯔꯒ ꯏꯕꯥꯅꯤ ꯇꯨꯝꯃꯝꯃꯤ꯫ ꯏꯆꯦꯈꯩꯅꯁꯨ ꯀꯔꯤꯒꯤꯅꯣ ꯅꯕꯥꯅꯤꯅ ꯀꯤꯆꯟꯗ ꯇꯨꯝꯃꯤꯗꯤ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯆꯦ ꯑꯩꯈꯣꯏꯁꯦ ꯀꯤꯆꯟꯗ ꯀꯦꯝꯄꯤꯡ ꯇꯧꯔꯤꯅꯤ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯅꯣꯛꯑꯒ ꯊꯣꯛꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯑꯩꯁꯨ ꯌꯨꯝꯂꯣꯝꯗ ꯀꯨꯝꯃꯛꯈꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯗꯁꯨ ꯍꯣꯁꯇꯦꯜ ꯑꯃ ꯊꯤꯕꯤꯌꯨ, ꯍꯣꯁꯇꯦꯜꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯔꯛꯈꯤ꯫ ꯇꯧꯕꯗꯕꯨ ꯃꯇꯝ ꯈꯔꯗꯤ ꯍꯣꯁꯇꯦꯜ ꯐꯪꯗ꯭ꯔꯤꯐꯥꯎ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯚꯔꯥ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯏꯕꯥꯅꯤ ꯄꯨꯟꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯊꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯕꯥꯅꯤꯁꯨ ꯅꯍꯥꯟꯈꯩ ꯆꯪꯕ ꯗꯨꯀꯥꯟꯗꯨ ꯅꯠꯇꯕ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯑꯇꯣꯞꯄ ꯑꯅꯧꯕ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯏꯕꯥꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯃꯅꯨꯡꯗ ꯆꯪꯉꯒ ꯕꯣꯔꯥ ꯑꯃꯗꯒꯤ ꯑꯂꯨ ꯀꯟꯅ ꯈꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ ꯅꯈꯣꯏꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ? ꯅꯍꯥꯟꯈꯩ ꯀꯌꯥ ꯎꯗꯦ, ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯃꯨꯛꯃꯨꯛꯇꯤ ꯎꯏ, ꯀꯔꯥꯏꯋꯥꯏꯗꯒꯤꯅꯣ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯀꯀꯥ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯚꯔꯥꯗ ꯂꯩꯕꯅꯤ꯫ ꯇꯨ ꯑꯥꯒꯤ ꯕꯣꯔꯣꯏ ꯄꯥꯟꯕꯤ ꯑꯃ ꯍꯧꯔꯤꯁꯦ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕ ꯚꯔꯥ ꯁꯥꯟꯕꯗꯣ ꯃꯗꯨꯗ ꯂꯩꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯒꯤ ꯚꯔꯥ ꯁꯥꯜꯂꯤꯕ ꯃꯄꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯈꯤꯕ ꯑꯃ ꯌꯥꯎꯕꯅꯤ꯫ ꯃꯐꯝꯗꯨꯕꯨ ꯂꯩꯕꯗ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯪꯉꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯗꯣ ꯀꯀꯥ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯃꯄꯨꯗꯨꯅꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗꯒꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯋꯥ ꯂꯩꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯅꯈꯣꯏꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯂꯩꯁꯥꯕꯤ ꯉꯥꯛꯇꯒ ꯑꯣꯏꯔꯦ, ꯑꯩꯅ ꯁꯨꯝ ꯂꯛꯅꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯖꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯅꯣꯛꯄꯤ ꯇꯧꯔꯒ ꯏꯃꯥꯟꯅꯕꯤ ꯑꯗꯨꯒ ꯊꯣꯔꯛꯈꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯗꯁꯨ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯑꯝꯗꯦ꯫ ꯃꯥꯗꯤ ꯈꯔꯒ ꯀꯤꯒꯟꯕꯒ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯌꯥꯔꯔꯣꯏ ꯈꯟꯕꯗꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ ꯍꯧꯗꯣꯛꯑꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝꯂꯣꯝꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯍꯣꯁꯇꯦꯜ ꯑꯗꯨ ꯐꯪꯉꯦ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫
ꯖꯒꯥꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯈꯟꯕꯗ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯤ ꯑꯗꯨꯒ ꯑꯩꯒꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯣꯁꯇꯦꯜꯗ ꯑꯣꯏꯅ ꯂꯥꯛꯈꯤ꯫ ꯀꯣꯟꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯏꯆꯦ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯁꯤꯈꯤꯕ ꯊꯋꯥꯏ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯨꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯑꯃ ꯂꯥꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯕꯔꯥ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯈꯣꯏꯗꯤ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯉꯝꯈꯤ, ꯃꯔꯝꯗꯤ ꯃꯣꯏꯗ ꯖꯒꯥꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏ ꯀꯤꯈꯤꯅꯤ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯃꯇꯣꯝꯗ ꯂꯩꯍꯧꯔꯅꯤ ꯈꯟꯕꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯁꯤꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯐꯥꯎ ꯊꯧꯗꯣꯛ ꯄꯨꯝꯕ ꯏꯁꯥꯗ ꯅꯤꯡꯁꯤꯡꯉꯨꯕꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯃꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫